ꯑꯍꯥꯟꯕ ꯃꯛꯇꯕꯨ ꯃꯌꯥꯝ ꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯡ 16ꯇ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ Moirangthem Ranjit ꯆꯍꯤ 90 ꯂꯝꯕꯣꯜꯗꯒꯤ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯡ 23 ꯄꯨꯡ 11:13 ꯇꯥꯕꯗ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ ꯃꯍꯥꯛ ꯑꯁꯤ PHC ꯅꯝꯕꯣꯜꯗꯒꯤ ꯔꯤꯐꯔ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯦꯁꯦꯟꯁꯤ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯁꯔꯨꯛꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯃꯁꯨꯡ ꯃꯜꯇꯤꯄꯜ ꯏꯟꯖꯔꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯑꯜꯀꯣꯍꯣꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯨꯒꯤ ꯃꯅꯝꯁꯨ ꯈꯔ ꯅꯝꯈꯤ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟ ꯑꯁꯤ ꯃꯥꯏꯒꯤ ꯁꯔꯨꯛ ꯀꯣꯛ ꯑꯃꯁꯨꯡ ꯃꯥꯏꯒꯤ CT ꯁ꯭ꯀꯦꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯛꯀꯤ ꯖꯒꯥꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯈꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗ ꯃꯇꯝꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃꯗꯤ ꯃꯥꯏꯒꯤ ꯁꯔꯨꯛ ꯑꯗꯨ ꯏꯟꯖꯔꯤ ꯑꯣꯏꯕ ꯃꯔꯝꯅ ꯑꯗꯒꯤ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ICUꯗ ꯑꯦꯗꯃꯤꯠ ꯇꯧꯖꯈꯤ ICUꯗ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯕꯗ ꯄꯦꯁꯦꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯦꯟ ꯑꯦꯕꯗꯣꯃꯦꯟꯅ ꯆꯤꯡꯕ ꯍꯧꯔꯛꯈꯤ ꯄꯦꯟ ꯑꯦꯕꯗꯣꯃꯦꯟꯅ ꯆꯤꯡꯕ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯖꯔꯤꯒꯤ ꯗꯣꯛꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯥꯏꯔꯤꯁꯤ CT ꯁ꯭ꯀꯦꯟ ꯑꯃ ꯂꯧꯅꯕ ꯑꯅ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯁ ꯇꯧꯈꯤ CT ꯁ꯭ꯀꯦꯟ ꯑꯗꯨ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯂꯧꯈꯤ 2 ꯂꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ CT ꯁ꯭ꯀꯦꯟꯁꯤ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯇꯤꯡ ꯑꯃ ꯆꯪꯉꯤ ꯔꯤꯄꯣꯔꯇꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯡ 2-3 ꯆꯪꯉꯤ ꯄꯨꯡ 2-3ꯁꯦ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤ ꯔꯤꯄꯣꯔꯇꯤꯡ ꯑꯩꯈꯣꯏ ꯆꯩꯅꯩꯗ ꯊꯥꯖꯩ ꯆꯩꯅꯩ ꯊꯥꯕꯗꯨꯗ ꯃꯇꯝ ꯈꯔ ꯆꯪꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯐꯪꯕꯗꯒꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯁꯇꯤꯅꯦꯜ ꯑꯦꯔꯤꯌꯥ ꯍꯥꯏꯗꯤ ꯄꯨꯛꯀꯤ ꯁꯔꯨꯛꯇ ꯑꯇꯠꯄ ꯈꯔꯅꯆꯤꯡꯕ ꯑꯀꯥꯏ ꯍꯥꯏꯗꯤ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯌꯩꯁꯟꯈꯤꯕꯗꯒꯤ ꯈꯔ ꯊꯦꯡꯅꯈꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯕ ꯃꯔꯝꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯄꯨꯡ 6:30ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦꯅ ꯄꯦꯁꯦꯟꯒꯤ ꯄꯥꯔꯇꯤꯗ ꯑꯃꯗꯤ ꯄꯥꯎ ꯄꯤꯈꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟ ꯍꯥꯏ ꯔꯤꯁꯛ ꯀꯟꯁꯦꯟꯅꯆꯤꯡꯕ ꯃꯉꯣꯟꯗ ꯂꯧꯈꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝꯅ ꯔꯤꯛꯁ ꯑꯣꯏ ꯍꯥꯏꯕꯗꯤ ꯁꯤꯕ ꯆꯪꯕ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟꯁꯤ ꯆꯠꯊꯈꯤ ꯑꯣꯄꯔꯦꯁꯟꯁꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗꯁꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯒꯤ ꯏꯃꯨꯡꯗꯁꯨ ꯍꯥꯏꯖꯈꯤ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯅꯨꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯕꯣꯡ ꯇꯤꯔꯤꯟꯒꯤ ꯁꯔꯨꯛ ꯏꯟꯇꯦꯁꯇꯥꯏꯜꯒꯤ ꯄꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯐꯠꯇꯕ ꯍꯥꯎꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯏꯊꯣꯛꯄ ꯑꯗꯨꯗ ꯊꯣꯛꯑꯝꯕ ꯑꯃꯥꯡꯕꯅꯆꯤꯡꯕ ꯐꯠꯇ ꯍꯥꯎꯗꯤ ꯃꯌꯥꯝꯗꯨꯅ ꯏꯟꯐꯦꯛꯁꯟ ꯑꯃ ꯂꯥꯛꯀꯅꯤ ꯁꯤꯅ ꯇꯨꯡꯗ ꯐꯠꯇꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯁꯤꯗꯤ ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯗꯤ 50-50ꯒꯤ ꯆꯥꯟꯁꯅꯤ ꯍꯥꯏꯔꯒ ꯃꯣꯏꯗꯁꯨ ꯄꯥꯎ ꯄꯤꯖꯈꯤ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯦ ꯑꯃꯨꯛ ICUꯗ ꯊꯝꯖꯈꯤ ICUꯗ ꯊꯝꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯇꯥꯡ 23ꯇꯒꯤ ꯄꯦꯁꯦꯟꯁꯤ ꯀꯟꯗꯤꯁꯟꯁꯤ ꯈꯤꯇꯪ ꯑꯟꯁꯇꯦꯕꯜ ꯑꯣꯏꯕ ꯃꯁꯥꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯗꯒꯤ ꯃꯉꯣꯟꯗ ꯑꯋꯥꯕ BPꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞ ꯇꯧꯔꯛꯄ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯣꯄꯔꯦꯁꯟꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯏꯟꯐꯦꯛꯁꯟ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯐꯠꯇ ꯍꯥꯎꯊꯤꯅꯆꯤꯡꯕ ꯃꯌꯥꯝ ꯃꯉꯣꯟꯗ ꯄꯨꯛꯀꯤ ꯃꯅꯨꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅꯒꯤ ꯃꯉꯣꯟꯗ ꯁꯣꯟꯖꯕ ꯃꯁꯥꯗꯨ ꯂꯩꯔꯝꯕꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯗꯕ ꯑꯗꯒꯤ BPꯅꯆꯤꯡꯕ ꯑꯗꯒꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯄꯤꯛꯑꯞ ꯇꯧꯔꯛꯄ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯁꯤ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯆꯠꯄ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯆꯠꯂꯛꯄꯗꯒꯤ ꯃꯥꯁꯤ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯅ ꯄꯦꯁꯦꯟ ꯑꯁꯤ ꯄꯨꯡ 4:25 ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯈꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯦꯁꯦꯟꯒꯤ ꯃꯅꯥꯎꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯒ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯦ ꯂꯩꯇ꯭ꯔꯦ ꯄꯦꯁꯦꯟꯁꯦ ꯃꯥꯒꯤ ꯂꯣꯏꯁꯤꯟꯅꯕ ꯃꯥꯕꯨ ꯃꯈꯥ ꯇꯥꯕ ꯐꯤꯅꯆꯤꯡꯕ ꯄꯨꯁꯤꯟꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯃꯥꯕꯨ ꯄꯦꯀꯤꯡ ꯇꯧꯔꯒ ꯄꯨꯊꯅꯕ ꯍꯥꯏꯗꯨꯅ ꯃꯣꯏꯗꯁꯨ ꯍꯥꯏꯖꯈꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯃꯗꯤ ꯐꯥꯔꯃꯥꯁꯤꯅꯆꯤꯡꯕ ꯄꯩꯁꯥꯗꯨ ꯊꯤꯕꯤꯅꯕ ꯍꯥꯏꯈꯤ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯤ ꯊꯤꯕ ꯉꯝꯃꯣꯏ ꯐꯥꯔꯃꯥꯁꯤꯒꯤ ꯕꯤꯜꯗꯤ ꯊꯤꯒꯦ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯁꯨ ꯊꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯦ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ
hanjana jana harakpadagi lairiba mayam punjalakpadagi akoisu khitangdu safagadra haraga akoi tangkhaida oragasu thibi ona haijaki adu phawba moina yarakhide adu bo akoina mayamju sum yamsalakpaduda akoisu lairiba hospital se apikpasu hospital ni lambi desu oiba akoi safe chu oidaba haibadi akoina lairiba ji chamna akoidi mayamge seba tawjabani lairiba akoidi humanity service ni akoina kanadasu kaisasu haiba ngamjadaba haibadi akoina yamna akoidasu panic oiba polama oigi adubu wari ase loisannaba haiduna moina hariba mongduda lairiba pharmacy gi paisa du akoina lawjaruba wholesale rate ta oina review akoi profit kaimbo yangjarroige ana hainaraga thina na yanaraba matungda matam khara leiraga mayam yamsalakpadagi akoi se patient ase moina puba ngamaroi haibadagi akoi su haiba ngamde kari tawgadabno haibasu akoi hairiba mayamgi omsalakpa moptuna akoi karam maina control tawgane haibasu akoi panic oiba oigi aduga lairiba matungina akoi safe oinaba ana mayam se maina mafam sabada lainaki adugi matung tabada mayam omjalaki adugu akoisu adum laiki adugi matungda lairiba police ki maikeidagi su laaga lairi khidreba kano adu akoigi body adu mokta punaba na akoida su hairaki magi tawom thokpa magi date certificate na chingba adi supporting document myam loisan biro aduga akoi dum punaba police ki taraptagi punaba hona jarake hairaga patient do around koigi pung ahum makai taram dai swaisida police ki team ama tawraga patient do hospital ji pubiki makata bada koi haijeningi se akoigi lairiba hospital asida tawriba hairiba incident asiga mari lainana marik saba akoi achumba pawdu habiu adu natabada akoigi hospital ji mukchet thiba yaba amadi hospital gi tawjariba service asibu mayamna ona tainaba maikeida lawinaba tawbigano akoina imungi laikhidreba imungi awabadu saruk yazari aduga karigumba atopa lairiba asibajiga mari lainaba information amadi mahaki details sum khangbininga lairagasu adum hospital thong hangjari lakpiu akoiji fully cooperate tawjagani akoina kana amata lakpada athingba leijade masi haraga loisinjaragi